Ngashi numidawaram phongkiba tongan Manipuri sifungsing amasum thokiba thawdo wathoksingdagi maruibi ipausing miyamna thamjagi hanbada khongjomda lona salairamba yungang sungpham pulisna thwaikre polam kya fotkre yamna thajadaba mongna Thobal district ki khongjom maning lekaida yungang sungpham factory ma leramle pulisna factory di thuwaikibaga loinana mafam adu sunglamba makal kya gi yungang amadi yu sungbuda sisinaba polam sing yauna miyoi ani fotkre Thaudo sigi matang na police tagi phangba pauna hai khongjom police na akhanaba paw ma phangba ki ngasi ayu khongjom maning lekai de leiba thoksom bobo sei ni fugum de apok lekidraba nokul gi mayumda thibuhum gi thabak sathabada yungang factory leide ha ba khangmam kibani makata na mapamadu da nupi police yaw na satakhiba drive da songdok pa loiraba Olmong full bottle sing yaw case nipan half bottle case tara cartoon box kuntra ga box oina semdokiba cartoon nifuga mari yu sungbuda sisinaba ahangba golol taraga mari water jar mari yungang masugi mahi yawba plastic container ama silver water container ama tungan ba angang singi nam thoklaba level likli makhum McDowell gi level amasum trademark thaba sticker makol ama phugat pangamle makhasa tharak point na to papaw mana class 12 ki parikya thari ba mahiru ama kaptun halamle miyamna NIS2 lambi thingduna khongjang sangsinkhre Sakang da miyoi singna ngarang numidang pung nipan makhairom tapa matamda Kangpokpi district ki manung sanan laiba modbung model village ki PHC modbung mamangda class 12 tamliba mahiru ama nongmaina kaptuna halamle thawdo odu gi mayokta khoisawnaraba miyamna modbung da NIS2 Imphal Dimarpur lambi thingmago loinana wokat mifam satakre Sakang da singna nongmaina kaptuna halamlaba mahiru edu gi maming Saigun Lal Misau sei taragatre apokpa Lenthang Misau modbung model village tagini Mark Damdei Christian College tamba class 10 exam thariba mahironi thawdok thophamdagi phangba pawgi matungina thawdo adu ngarang numidang pung nipan makhairam taba matamda Saigunlal Misauna PIC modbungi mamangda leptuna leiringai NH2 lambida two wheeler tongduna nupa amaga nupi amaga na khanghauduna nangmai masa ama satoklaraga Saigunlal Misauda kaplamadagi mapham adumaktada mark laikhidabani hairi mark laikhidre haiba paw hek phangbaga modbungi khoisawnaraba miyam NH2 da thulaktuna ngarang numidangdagi hauna lambi thingbagi thabak satakhi ngasi ayuksu miyamna modbungda thawdo asida senaba miyoi sairak pi waina yaningdaba kholaw kya lawbaga loinana modbung lambida uwa mai thaduna lambi thingbagi khongjang sangsingkhi tungda Kangpokpi police ki team amana maphamadu sangduna irang lakshina na bonakhi thawdo aduga mari leinana case am register tawraba matung Saigunlal Misau gi asibak sang adu maphamadu gi laukhatuna Kangpokpi hospital gi medical sangda postmortem gi damak thamkhre Miyat aduga mari leinana semkiba GAC amadi police ki makok thongba singa wari sanaraba matung ngasi nungthil pung 3 rom taba matamdagi lambi thingbagi khongjang sangsilamba du handokre amaramda press na phongba pawgi matung inadi GAC ki mihut kangbu amaga ngasi numidang chief minister N Beren ga unaduna wari sanana basu thaurang tawkhre haiden su paws ta phungdorakli Amaromdana atopa paw mana Congress ki khongjang handri ngasi su Saitragaha ki khongjang sangsili Gujarat State ki Surat Kona Congress ki lusingbu Rahul Gandhi bu criminal case amaga mari lainana sahi ani jail lainaba phongdokhiba amasum MP dagi disqualify tawrakibagi mayokta Congress na India ki tongan maphamsingna khongjang sangsinbagi saruk ama oina Imphal da su MP sisina khongjang sangsili India pumbagi oina Sangbidan Basau Loktantra Basau haiba khulaw loinana sangsileba khongjang gi saruk ama oina ngasi Congress bawanda MPCC gi lusingbu singamasum Karmikayana Sarugyadun ayuk pung taramathoidagi nungthil pung mga pawa Mahatma Gandhi gi photo thamduna Saitraga gi khongjang sangsin khayadi amaromdana phenol bottle bomb nimi painarure Bishnupur district ki Namegal police ki manungsanba Bamdiar Manausingda bom manba posa ama thamjilambadagi Bamdiar gi khunjasing pakhatnarure police dagi phangba pawman hai ngasi ayuk pung 3 makai halakpada khunjasing sathok chasin tawbada Bamdiar manaugi maning thangba saruktaga laiba water supply scheme gi maning thangba sing kakhatkinawigi lambida panba gate ta 43 Red Army Uprising Day thaba banner ama thetpaga loinana banner gi manakta nungsa amasum sek singna yomsilaga box ama leramba thengnabadagi miyamna bom ni haina singna khibani hairi Kudakta police ta paw piraba matung Manipur police ki bomb squad ki team ama laktuna yengsilaga singnari ba posa adu thumuk hap box amada finance bottle ama haplaga thamlamba oirambadagi miyam gi mi painabadu koknakre hairi Nakalamaromda aina thinkraba lahul pripaki lanmi sanglup Red Army gi nifugo humdoirak suba mapokumon
ꯄꯥꯂꯟꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯦꯠꯂꯝꯕ ꯕꯦꯅꯔꯁꯤꯡꯗꯨ ꯄꯨꯂꯤꯁꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯕꯤꯖꯦꯄꯤꯒꯤ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ, ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 17ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛ ꯑꯐꯁꯄꯥꯒꯤ ꯁꯦꯛꯁꯟ 3ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯁ꯭ꯇꯦꯇꯁ ꯂꯧꯊꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯣꯏꯕꯝ ꯂꯩꯀꯥꯏ, ꯄꯥꯈꯪꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯔꯣꯝ ꯒꯤꯞꯁꯟ ꯆꯍꯤ 35 ꯑꯄꯣꯛꯄ ꯑꯥꯏ ꯃꯨꯕꯤꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯨꯝꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯑꯃ ꯌꯥꯎꯅ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯀꯌꯥꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯗꯛꯐꯝ ꯀꯌా ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯦ ꯈꯪꯕꯒ ꯏꯝꯐꯥꯜ ꯏꯁꯀꯤ CDO ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯑꯃꯗꯤ ꯑꯦꯝꯇꯤ ꯀꯦꯁ 3 ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯄꯥ ꯑꯄꯨꯟꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯌꯨꯝꯂꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯒꯅꯨ, ꯃꯤꯌꯥꯝꯕꯨ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯤꯒꯅꯨ, ꯅꯣꯡꯃꯩꯒꯤ ꯀꯜꯆꯔ ꯌꯥꯅꯤꯡꯗꯦ, ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯅ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NRC ꯁꯧꯒꯠꯇꯨꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯣꯌꯦꯟ ꯂꯥꯂꯣꯡ ꯑꯄꯨꯟꯕ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯇꯣꯉꯥꯟꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗꯒꯤ ꯈꯣꯡꯅꯥꯡ 2 ꯀꯥꯔꯛ ꯅꯒꯥꯃꯄꯥꯜ BT ꯔꯣꯗ ꯐꯥꯎꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯁꯤꯇꯤꯖꯦꯟꯁ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯅ ꯄꯤꯁ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯄꯤꯁ ꯔꯦꯂꯤ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯅꯨꯡꯆꯣꯟꯃꯤ ꯔꯥꯝꯁꯪꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯏꯟꯗꯤꯖꯤꯅꯁꯀꯤ ꯊꯥꯡ ꯇꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯖꯤꯅꯁ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯍꯜꯂꯒ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯧꯒꯠꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯅ ꯄꯥꯎꯁꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ BJP ꯂꯩꯉꯥꯛꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤ꯫ ꯄ꯭ꯔꯦꯃꯥꯅꯟꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯦꯃꯥꯅꯟꯗ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯪꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯗꯤꯃꯥꯟ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤ, ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈꯤ, ꯑꯗꯨꯕꯨ BJP ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ BJPꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯇꯥꯟꯗꯨꯅ ꯂꯥꯛꯄ ILP ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯅꯍꯟꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯁꯤꯡꯊꯥꯗꯨꯅ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔꯒꯤ ꯃꯥꯎꯟꯠ ꯍꯦꯔꯤꯌꯦꯠꯄꯨ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯄꯁꯄꯥ ꯂꯧꯊꯣꯛꯅꯕ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟ ꯑꯗꯨ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯪ 2010ꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 15ꯅ ꯀꯣꯟꯕ ꯃꯐꯝꯗꯒꯤ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯁ꯭ꯇꯦꯇꯁ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪ ꯊꯥꯒꯤ ꯑꯃꯗꯒꯤ ꯄꯨꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 17 ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯁ꯭ꯇꯦꯇꯁ ꯂꯧꯊꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯌꯦꯡꯗꯨꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯔꯦꯞꯁꯤꯡ ꯂꯧꯔꯛꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗꯨꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯇꯩ ꯊꯧꯄꯨꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ AK ꯅꯣꯡꯉꯥꯟꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 18ꯗ ꯂꯧꯇꯨꯅꯕ ꯃꯤꯍꯥꯠꯇ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯉꯧꯕꯨꯡ ꯚꯤꯂꯦꯖꯇ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯈꯤꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯑꯦꯂꯥꯏꯁ ꯑꯘꯤꯡꯒꯤ ꯅꯍꯥꯟꯃꯈꯩ ꯂꯧꯁꯤꯟꯗꯅ ꯂꯩꯔꯛꯈꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯁꯤ JAC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗꯒꯤ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 24ꯗ JAC ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯟꯕ ꯃꯤꯍꯥꯠꯀꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯛꯄꯗꯁꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯒꯤ MIL ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯃꯤꯂꯜꯅ ꯇꯝꯄꯥꯛꯀꯤ ꯁꯦꯟꯇꯔꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯒꯅꯤ꯫
Mita irol yek loina sirol apun malup milal kang lipak na ngasi faw lamdam sigi lol mayek sakot hananaba sangsilak liba khongjang gi sarugam oina lak liba Mars kununga tereta bosim na lauba class 10 gi mahiru singi MIL mitai mayek thokpa numita milal gi thomi kun saba timna tampak center singda ayambada koina satuna mahiru singna kanglon chumna sangyeng pangthok libara haibadu yengsinba satlagane haina lup asina thadorakpa sirol man hairi sirol asina makha taraduna Sangyang pangthok liba mahiroy sing oja sing maphamdugi ngak liba lamdam sigi security force sing isilinaw singna milalna lol mayek sakot hananaba ngasi phaw hanba leitena sangsilak liba khongsat asida mateng pangbiu loinana lak liba me taraga nipana si milal amadi manipur lenga ka yana dun english ngani ga taruk tagi lamdam sigi mai tampham sang singda class 1 amadi 2 digi mitai mek tamba hokiba sibu ngasi phaw milalna sahi khudingi mahiroy singna tamliba lairik tagi mapung oina atho ehen sangdamnaba ama pangthoktuna lakpagi manungsanna handak sahi gi oina su lakliba me tareta su center room da kanglup manga thokna khaidoktuna class 1 2 3 4 5 6 7 8 amadi 19 asid athu ehen tana bigi sangeng pangtholagani sangeng asi lakliba me taraga manga phawgi manungda makok mathang tarab singi ming school gi ming lakhokani makhasa tharak poina to papawmna eco network hairoki thomi sing hairok wangjing turel gi khongbal sing sit sengkhre turel kansi afaba ising thaksi haibagi wakhalonda numaijung khudingi eco network hairoki thomi singna leptana satharakpa hairok wangjing turel sengbagi thabanga sisu makhasa takhre drive aduru saruk yakhiba eco network hairoki secretary general sinthangamba laisram nahai turel kanbada miyamgi asoba thodang lai lenga khakta ngaiduna leibi yaroi aiko isana su wakhal tabiduna amot akai kya iamadi turel torban yum dagi puthoralaga thadanamba amot akai phata haudi lukhak sagum kaya mafam marang khangdana langthokpagi hainabi si thadolasi matam sangna turel da amot akai langthokpa paisinbagi thaba si hainabi oina lakpadagi ngasidi amot akai sing mafam chana lusinbagi hainabi leiraktabana turel sing amot akai langthokpa ma oina uraktuna karigumpa amataga khanthaba tawdana leptana langthokpana mafam kya da plastic ki polam kya yumdagi puthorakpa amot akai sing koisai saidun leirik masina maram oiraga turel mosinba thaknaba sanaba phizu phisamba iruza maithajaba tawbada sijinariba singasi mahik matai senba isingam oirakpa yabi oithokpa leibana laina tina kya polaktuna sijinaba yadabagi thakta lakle hainasu nungnangba phongdokhiadi Amaromdana sanaroi ani phanab honaramle ngase yupung taramathuram taba matamda tentha lambi paringi lamding khumanthim laikhai gi mafam amada maruti car tongduna lakpa miyoi kharana football sanaruraga mayumda halakpa naha ani phaduna punabo honaramadagi lamding educated welfare association gi thomi singna matam sana thengna hobadigi kanmangam hore adomaina ma car tongduna lakhiba miyoi singadu mafam adudagi nanthokduna senkhre haina liwagi sirul aman hairi Sirol aduna hai asigumba thawdo asi mamangna se thokre mari lenaba singna hiram asigi matangna yengsin biu hairaklen su pawsna phungdorakli amaromdana lupkyana awaba phungdorakli Assam Kasar district ki manungda leiba Gosaipurda sorok haibam nabakeshorna ngarang masagi anaba mana maram oiraga laikhidabada lamdam asigi tuan ba lupsingna awaba phungdorakli UPF NIPCO kada Mapi Council Ampha Amkil Nupi Samas Singtami amadi isalna awaba phungdorakpaga loinana laikhidrabagi imungna thengna horiba awaba su saruk yari herakli makhasa tharak poina kangla pawdige topa pawmnama modi gi kanglup amana court case tawrakpadigi court ki wayel congress party na miyamda lan uhale case harat ngasi imphal gi nite pat su thekta leiba Thambal sangle na paumising unaba amad BJP Manipur Pradesh ki General Secretary K.S. na pungdokibada Congress ki lusung Rahul Gandhi na handakta Bharat Jodo Yatra gi sarwamana Karnataka da Modi group ki miyoi singbu hundunu nganglubadigi Gujarat ki Surat Court Rahul Gandhi ki mathakta case tawrakpadigi court na mahakbu sahi ama jail lainaba phadokpi kiba si Rahul Gandhi mahakna tawjaruba aduna neki Thambal sangle na pangthokiba pawgi mifam adura party ki secretary P Premananda amadi atai party ki karekata singna susaryaki e sara na makhata na haikibada handa Congress ki lusungba Rahul Gandhi na Karnataka yauna Bharat Jodo Yatra adu ningba kainingai ni handa state khara ki election pangtokibada Congress sauna maithikibana ki ngarang Congress party na Surat Court ki verdict adu lan uhan khibadu lebak thibana ki BJP ki lusungba ma oidiba P Premananda na haikibada India Congress na sahi humpurum panduna corruption auduki state asidasu Congress na sahi taraga manga panba matamaduda corruption jamna wanki
ꯃꯤꯌꯥꯠ ꯃꯤꯄꯨꯟ ꯊꯣꯛꯈꯤꯕꯁꯤꯡ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ BJP ꯒꯤ ꯂꯩꯉꯥꯛ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯨꯟꯅ ꯈꯜꯂꯒ ꯃꯅꯤꯄꯨꯔ ILP ꯆꯠꯍꯟꯈꯤ Armed Forces Special Power Act ꯂꯧꯊꯣꯛꯄ ꯍꯧꯈꯤ Prime Minister Narendra Modi ꯒꯨꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯕ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ Chief Minister N Birenꯒꯤ ꯃꯈꯥꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯒꯅꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ BJP ꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯣꯏꯈꯤ ꯑꯃꯔꯣꯝꯗꯅ Gujarat ki Surat Kona Congress ki lusingba Rahul Gandhi sahi ani phadokpi khiba disqualify tawba maram sade Mega Sandra Manipur Pradesh Congress Committee MP CC ki President K Mega Sandra haikre Congress Party ki lusingba Rahul Gandhi na Karnataka da Modi Group amagi maram wangang lubagi Gujarat ki Surat Kona mak sahi ani phadokpi khiba amadi sahi ani parliament da MP oibadigi disqualify tawkiba si maram sade masi democracy bu maram sade wafam asing asi Imphal gi BT Road leba Congress Bon gi Mahatma Gandhi gi mitam gi mamangda Congress Party ki President K Mega Sandra na non-violence oina wakat mifam satakibada saruk yaraduna mangna phongdokhibani wakat mifam asida CLP gi lusingba hana gi Minister Oibobi AICC gi member hana gi Deputy CM gai khangam Congress Party ki lusingba sing K Ranjit amadi party asigi miyoi kya wakat mifam aduda saruk yakhi MPCC ki President wakat mifam asiga mari lainana paumising phongdokhibada BJP lenga asina democracy gi wantuk lehendre Central Agency sing amadi court punamak BJP lenga na paishinkre sel gi mama leitare thabak phangdabi gi awaba mayuknari Rahul Gandhi bu parliament da MP oibi gi pungkun gi mari gi manungda disqualify tawkiba amasum magna parliament da pena ba phongdokhibu wafam sing bu parliament gi proceeding digi lakthokiba silebak thibani wakat mifam asi India gi Congress na leiba mafam sing sit and protest asi ngasi gi oina pangthokpane adi sit in protest asi Manipur gi Tenopal Block Congress Committee na su sinduna Moregi ADC complex sa thaki hairi na su pau sta makhata na su phongdorakli atopa pau manamu lambi pakthokli besi school showroom shopping mall company hangli besingi parking nebara maisu matam gi lengan iramda Manipur si sakhonabagi pandamda matamga sana sunaba lambi thong semnanaba miyamdagi lam lauksinduna lambi pakthokli miyamna su lambi satoksin nungaina bani khanna pamu lampi duna lengal to support tawri masida Manipur gi naha amadi mahairoi singa apun balup school amadi miyamgi wahang lambi pakthokli besi school showroom shopping mall company hangli besingi parking pina bara haina Manipur Youth and Student Unions Maisugi Education Secretary Lonko Hauki Sirolaman Haidi Maru oina Greater Imphal ladibi school mahairoi masing yamna tamliba institution singamadi Manipur hangliba showroom shopping mall singna lambi tangkhayama makogi parking oiduna school pen gari kayama khamjinduna lambi satoksinda ayet papiduna traffic jam oiduna mahairoi singna su problem kyama yungnari asiguma problem singasi khangna mari lainaba singna su aduma gengduna laithokli amaramda matau karamna bosem kosem amadi lengakna parking phawba leitaba rule and regulation sudaba institution sing showroom shopping mall hangbagi ayaba recognition piribno masigi mari lainaba singna miyeng sangbiyu laingakna lambi pakthokli bis school singi parking oinaba pakthokpa tahanbigano miyamgi oihanbiyu niyam sumna hangdaba school sing recognize khakna mari lainaba singa kusamnaraga maisuna miyeng sangba horagani parking laitaba school singsu parking sembiyu showroom singsu lambi sorokta khamba yaroi amasum school ben association su authority da parking pina bai haibiyu lam ahangba ubaga khamduna lambi chalibi singda ayetpa pidana bahijari asigumba public ki thabak singda laikai club singna su support pina bahijari phajaba iramda Manipur ama oina bahaibada aikhoi amata oina puna satminaduna aranba tawbisingi mathakta aranba tawduna bohotna mina haina su maisuna miyam amadi laingakta appeal tarakli loshilak poina pannam pausedige to pawmana Mored Myanmar gi refugee temporary home sanaba ministerial team na yengsingkre Myanmar gi irang na maram moiraga Manipur lanjalakhiba Myanmar masasingbu matam kharagi oina thamnaba Manipur lengana pekhalakpa khongthang ama oina temporary shelter home ama sananaba ngasi Manipur lengaki TAN Hills Minister Lerpao Hokip Education Minister TS Basanta Kumar Madi Water Resources Minister Awangbang New Mine Lusingba Ministerial Team Amana Indo Myanmar Border Moregi Manungsana Leiba Hauren Pai Village ta laktuna Myanmar dagi lanjelagliba refugees singa hakthingna unaduna wari watai kya ama sanaki loinana makhoibu matam kharagi oina thamnaba mafam su yengsinki Myanmar dagi lanjelakhiba Myanmar MP su oiriba thangsi haukimna phongdokhibada
ꯑꯩꯈꯣꯏꯅ ꯂꯟꯖꯦꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯂꯩꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯔꯥꯡ ꯍꯦꯛ ꯐꯈꯤꯕꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯔꯝꯗꯝꯗ ꯍꯟꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯨꯅ ꯄꯥꯏꯈꯠꯄꯤꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯄꯦꯟꯕ ꯄꯣꯛꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ TAN ꯍꯤꯜꯁꯀꯤ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯟꯖꯦꯜꯂꯛꯈꯤꯕꯁꯤꯡꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯝꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯅ ꯁꯛ ꯈꯪꯗꯣꯛꯅꯕ ꯁꯛꯇꯥꯛꯁꯦ ꯑꯃꯃꯝ ꯄꯤꯔꯕ ꯃꯇꯨꯡ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯃꯈꯣꯏꯕꯨ ꯊꯝꯒꯅꯤ꯫ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯅ ꯏꯔꯥꯡ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯈꯣꯏ ꯑꯃꯨꯛ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯇꯦꯝꯄꯣꯔꯔꯤ ꯁꯦꯜꯇꯔ ꯍꯣꯝ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯁꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫